Wari Chafuna Tabiribasingbu Taramno Okshari. Ngasigi tangkak asi hujadringaida Tabiribasingda Ningsingjaba Amana. Wari asi kanagumbi amataga mari lenajade. Pumnamag wakal na sagat ngagtani. Lobir asi Basanti Kangjamgi Banglo Mapal Subatangka. Aduga Trinity amadi Ronald atay lairibasing aduna hek ahanba uba magtada patani ki pijol adu jagoi sabi amana set kadaba pijol kum uriba adusu patani na silba pijol adunani haibadi matam aduda mafam adugi chatnabi oina mayum palabi nupisingna anamba matamda makhoigi pijol asi mayang nupina luhongba matamda setpa adugumlaba ningthi jarba pijol adu madu ngakta selami aduga patani ki aruiba matamdasu hairiba pijol adumak setun leikidabani maram aduna makhoigi mamita jagoi sabi nupi amagum ukibani asumna ka adugi manungda makhoi masel onsin aduna amana amada yengnaduna kapli patani di haujiksu ningaidana phamli aduga Ronald hoisu mathaktuda amuk yeng thongduda amuk yeng tawduna adumak leiri patani gi mawung adusu makhada Panchung Tarakadabagi Mawung Sumali Asumna Makhoigi Wakal Pukning Adu Mikup Amata Leitana Layu Yadre Aduga Thomas na Asomdamagi Nupi Trinity Bu Yamna Kanna Kauri Aduga Machano Paro Sanbusu Kauri Madugi Matung Ronald Anju Amadi Anjitabu Hanjin Kauri Adubu Takidre Haibadi Banglo Adugi Manungda Paliba Thong Adu Ka amadagi ka amada hek lonsin kibu matamda hairiba ka sing aduda leiriba mi sing adu amana kauba ngangba sakba amata taramde aduga somdana Trinity du Thomas bu kauraga kablai bindupa nang leiri makhaidi hingada basumale adubo nangdi mafam asidagi aingonda phawa chatagi hairamdana tuminna chaliba natra samari asiga aiga husi kari tawgani aina kauba se tarabadi nang amuktu khumlakhoba Asumna Trinity du yamna kaple Trinity da nate hairiba makoi loina kaple haisu haibani Thomas na makoi gi manakta hek leiri makhaidi makoi gi mabukning adu khara chawthuklambani adubo haujikti Thomas leitribanina makoi loina wakhal du sonthare aduga phen adugi mathaktudagi haibaga tawbaga tanja aduda patani du mathaktagi khanghaudana phan chongtharaki Marak thatna karigumba amatang ningsingjari madudi channel asigi oina haujik wari inanaba miyoi khara pamjai kanagumba natraga kanagumbina wari iba pambirabadi commenta adum pau fabirakna bahijari wari ibiraklibsingi awamal matik chana pijagani haujik wari sigi makha taba saruk amuk taminarasi matam aduda makhoidu khangduna koilaw lawnarai aduga patani ki Pibuk nung di yauriba angang adusu konjel hauna kablaki Trinity Anju Anjita Rosan amadi Ronald makoi loina angang aduna kablak paduda kadai dano haina yengsilubu matamdadi patani gi masadagi oirami adubo angang adudi ude maduda makoi amu ka hena ngakre kibana masasing adusu khutka jejet pashinarami aduga patani du magi langtrik langlaba mamit ani duna mai thong du tapna non khalak Ronalda khana yengai mahakna Ronaldo yamna saure haiba takri mahaki mideng aduna haibadi Ronalna langakhiba thang adu mamangai matamda patani hatpada sizina khiba thang aduni thang adu amuk mana satuklaga sauna Ronald hatke tawrubada Ronald gi masada hek sokluba matamda khanghaudana patani du laktana inthorku matamduda tusin khibadun maram oraga magi puknungda yauriba angang aduda China phauki matam aduda angang adu patani gi puknungda kablaki adumna angang aduna kapagi khonjel aduni makoina ngasai takhiba khonjel adu matam aduda Ronaldo patani gi medeng adu michana bangamda maithong suklaga Trinity da amuk yenglai Trinity su kari tawgadabuno khangdre aduga asomdana Thomas tu mathanta tawphom khangdre aduga mamaga mapaga du magi pukningda mitlugi piranga loinana kauduna kapchaki Thomas ki mapa amadi mama ani du matam amagi maiba maibi aphawba miyoi ngaktani
ꯑꯗꯨꯅ ꯊꯣꯃꯥꯁꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯊꯣꯃꯥꯁꯇ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯇꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯈꯤꯕꯅꯤꯅ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯍꯩ ꯑꯗꯨ ꯄꯥꯝꯂꯛꯑꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯃꯥꯁꯇꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯃꯤꯠ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯊꯣꯃꯥꯁꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯠ ꯂꯦꯞꯁꯤꯜꯂꯛꯈꯤ ꯃꯤꯀꯨꯞꯇꯨꯗ ꯊꯣꯃꯥꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯊꯋꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯍꯥꯛꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯋꯥꯍꯜꯂꯝꯂꯣꯏ ꯅꯪꯅ ꯂꯝꯖꯤꯡꯗꯨꯅ ꯑꯩꯕꯨ ꯂꯝꯃꯥꯡꯅꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯃꯥꯁꯇ ꯌꯦꯡꯂꯛꯈꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯔꯣꯅꯥꯜ ꯍꯣꯏꯗꯨ ꯄꯇꯥꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ ꯊꯣꯃꯥꯁꯇꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯇꯥꯅꯤꯅ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯀꯥꯎꯔꯨꯔꯕ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯂꯝꯕ ꯃꯍꯩꯁꯤꯡꯗꯨ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯄꯒꯨꯝ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯊꯣꯃꯥꯁ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯈꯤ ꯊꯣꯃꯥꯁꯇꯨ ꯃꯁꯥꯗꯨ ꯈꯥꯡꯂꯩ ꯂꯩꯊꯣꯛꯂꯒ ꯇ꯭ꯔꯤꯅꯤꯇꯤ ꯍꯣꯏꯅ ꯂꯩꯈꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯈ꯭ꯔꯦ ꯇ꯭ꯔꯤꯅꯤꯇꯤ ꯍꯣꯏꯁꯨ ꯊꯣꯡ ꯑꯗꯣꯝꯗ ꯁꯠ ꯌꯦꯡꯅꯔꯛꯏ ꯎꯔꯦ ꯊꯣꯃꯥꯁꯅ ꯈꯥꯡꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯣꯃꯥꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯇꯨꯅ ꯃꯁꯥꯁꯤꯡꯗꯨ ꯁꯠ ꯆꯠꯊꯣꯛꯅꯈꯤ ꯃꯇꯝꯗꯨꯗ ꯄꯇꯥꯅꯤꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯣꯃꯥꯁꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯔꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯄꯇꯥꯅꯤ ꯆꯪꯂꯛꯏ ꯍꯥꯏꯕꯗꯤ ꯊꯣꯃꯥꯁ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯅꯤꯇꯤꯗꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯊꯣꯃꯥꯁꯅ ꯇ꯭ꯔꯤꯅꯤꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯟꯗꯨꯃ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯊꯣꯃꯥꯁꯅꯤ ꯑꯩꯕꯨ ꯆꯤꯡꯅꯒꯅꯨ ꯀꯗꯥꯏ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯊꯣꯃꯥꯁꯇ ꯃꯈꯨꯠꯇꯨ ꯍꯦꯛ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯝꯊꯣꯛꯄ ꯍꯧꯔꯛꯄꯗ ꯄꯇꯥꯅꯤꯅ ꯊꯣꯃꯥꯁꯀꯤ ꯃꯇꯨꯡꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯕꯤꯟꯗꯨꯄꯥ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯣꯃꯥꯁꯀꯤ ꯃꯉꯛꯇꯨꯗ ꯄꯇꯥꯅꯤꯅ ꯆꯣꯡꯁꯤꯜꯂꯒ ꯅꯝꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯗꯣ ꯃꯈꯣꯏ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯔꯒ ꯄꯇꯥꯅꯤꯒꯤ ꯃꯁꯥꯗꯨꯗ ꯊꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯇꯥꯅꯤꯗꯨ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯊꯦꯡꯂꯛꯇ꯭ꯔꯤꯉꯩꯗ ꯊꯣꯃꯥꯁꯀꯤ ꯃꯁꯥꯗꯒꯤ ꯁꯠ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯃꯥꯁꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯇꯝꯗꯨꯗ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯑꯟꯖꯨꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯈꯠꯂꯒ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯑꯟꯖꯨꯅ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯂꯥꯝꯗꯨꯅ ꯆꯤꯡꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯄꯇꯥꯅꯤꯅ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯗꯨ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯃꯃꯥ ꯍꯥꯏꯅ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯔꯣꯅꯥꯜ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯀꯧꯔꯒ ꯀꯞꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯃꯥꯁꯄꯨ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯒ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯇꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯋꯥꯍꯩ ꯑꯍꯨꯝꯈꯛ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯌꯥꯗꯦ ꯏꯄꯥꯅꯁꯨ ꯌꯥꯗꯦ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯊꯣꯃꯥꯁꯇꯨ ꯍꯣꯜꯂꯝꯕ ꯁꯣꯔ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯣꯃꯥꯁꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯅꯤꯇꯤꯅ ꯄꯇꯥꯅꯤꯅ ꯀꯗꯥꯏ ꯇꯝꯅ ꯄꯨꯈ꯭ꯔꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯊꯧꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯋꯥꯈꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯏꯆꯥꯎ ꯊꯣꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯇ꯭ꯔꯤꯅꯤꯇꯤꯁꯨ ꯄꯇꯥꯅꯤꯅ ꯍꯥꯠꯈ꯭ꯔꯦ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯃꯔꯤꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯗꯨꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯀꯗꯥꯏꯗꯕꯨ ꯆꯦꯜꯂꯨꯒꯅꯤ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯣꯅꯥꯜꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯔꯣꯁꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ
matam aduda Rosana marup Ronald Father Thomas ki aroi pe matam da hairam libo ado karinu nang khangbra Ronald na ai khang di bai matam aduda Anjuna wakhal ngai khalaga tapna hari ai khangi Darusan Rosan hari adu dayo Anju kari no Anju do tapna hari Darusan ai khoi si ima ipana pokpani aduna mama mapa haibasi macha oiba ai khoi ki ifam dadi athoiba guru ni masidagi henba guru ama muk leitre aduna ai khoi na mafam sida leiba matamda awa ana lakadaba leirabadi madu imana ipana yade ima ipagi ya thangni guru gu ya thangni asok apan awa ana pibigano hayo hairibani matam aduda Ronalna phare adudi hausi ai khoi marisi khut samnaduna sum leirabadi karigumba khut asi soibadagi thadokna khrabadi ai khoi amata hinglaroi aduna ai khoi gi isa ase anjita nangna yaliba phi asina punsilase aduga banglo asigi manungdagi thoknanaba tawrasi asumna Ronald gi wafum adu makhoi loina yanaduna Anjuna yaliba phi adu matup ani thokna segairaba matung makhoi gi makhwang oirapna amaga thengnana chatpa yabagi mawongta punsilami asumna makhoi na leiriba ka adugi thong tamna lae adubo thong adu hausikti hangdoktuna leiramle matam aduda makhoi adu ngakna yengnarami makhoi na ka adudagi thoklak lamdai mikup aduda Thomas bu hana yenglai aduga Rosan du asumna hari Father lehoroko mafam asida ai khoi chatlage asumna ka adudagi makhoi du thoklakle aduga amu Thanel gi asiba hakchang adu leiribra khanduna yenglami adupo Thanel di haujiksu mafam lengdana adumak leirami madu ubada makhoi adu ngakba phawrami ngasai asom kada ukhiba aduna kanano haina asumna makhoi du mapabu haipetang yenglamlaga mafam adudagi thoklakle asumna makhoi na anisuba thong adusu hangduna leirambadagi pantharuba tawdana khonglei thuna ka adudagi amuk thoklakle asumna sum thoklakpana mapalom thangba thongjau adu yaurakle adubu mapal thangba ahanba thongjau adudi hangba yaramtre matam aduda makhoi maridu kari tawsigi haina khanba haurakle patani du khanghaudana khonjal thokna nonglaki akiba phanglaba magi minok aduda makhoi maridu yamna pakan yenglaki matam aduda patani na asumna nupa khonjal da hairaki asibagi manai mari karigi huranduna chenge thorangniba matam aduda Anjudu kaplaga hairi ai khoi di kari sukhang-jade ai khoi bu thadokpiyo hausik ai khoi na mafam asida leiribasi imana su yade ipana su yade ima ipa gi yathangdi guru gi yathangni ai khoi bu thadokpiyo matam aduda patani du makhoi gi mamang da leplare makhoi mari du patani gi saktam adu ubada ki duna khongpham singdu khangan halami matam aduda makhoi da poliba phi adu khanghaudana laimai da takre adubo makhoi marigi makhut adudi chetna paisinduna leinari makhoi na kibagi changsi makhada tadun leiriba phi adu fawba hek khungat pangamdaba makhai kire asumna patani na makhoi mari adu hatlage matagum amuksu chongsilakibani adubo handakti upai sunglei leitre adumna upai leraktraba matam aduda patani na magi mamit aduna mafam aduna leiriba potchi singadu ko yeng laki aduga mana hek yeng kiba matamda u kiba posak khudingmak makhong panbagum matomta sat sai khaiba lang khaiba horai matam aduda upai leitriba makhoi mari adu mafam aduda yamna wana leiri aduga patani na amuka suhairi kadai piro nakhoi gi nakhutu aingonda asumna patani na magi makhutu asum lam thorpa matamda Anju Anjita anidu yamna kaplami Ronald su tawfam khangdre aduna asum hari bai Rosan Anju Anjita ai khoi hausi upai sungai leiraroi aduna mafam asibu koliba isorbu thamoi sengna ningjadun leirase mak natana ai khoi bu kanbinaba kana su leitre asumna makhoi mari adu mamit jejet usinduna makut adu samnaraga laimaida phamthaduna khuru kullaga mangak nonduna leikre aduga patani su makhoi bu sokpa ngamdre adumna makhoi na tawringe mikup aduda khanghaudana mafam aduda akanba nong nungsit amadi akhak araw tawba horakle
matam aduda banglo adubo phaucinduna nungsit ki sahum amakak humjilaki matam duda humlaki ba nungsit ki sahum aduna makhoi marigi masada su kanna yeirami ꯆꯥꯗꯕꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯀꯤꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯍꯨꯜꯂꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯁꯨ ꯈꯔ ꯐꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯇꯥꯅꯤꯗꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯎꯃꯪ ꯂꯥꯏ ꯃꯁꯥꯃꯛꯅ ꯑꯁꯦꯡꯕ ꯃꯤꯇꯝ ꯑꯃꯒꯤ ꯁꯛꯇꯝꯗ ꯊꯣꯛꯂꯛꯇꯨꯅ ꯄꯇꯥꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯇꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯅꯪꯒꯤ ꯁꯛꯇꯤ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯄꯨꯔꯣꯏꯕꯗ ꯂꯃꯟ ꯈꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯄ ꯍꯧꯔꯛꯂꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯛꯇꯤ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯕꯅꯤ ꯃꯇꯝꯗꯨꯗ ꯄꯇꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯑꯃꯒꯨꯝ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯣ ꯑꯁꯤꯒꯤ ꯃꯅꯥꯛꯇꯕꯨ ꯍꯦꯛ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯁꯤꯃꯁꯨ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯍꯜꯂꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯍꯤꯡꯅ ꯊꯝꯂꯔꯣꯏ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯀꯥꯏꯍꯜꯂꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯄꯇꯥꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯈꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯔꯣꯅꯥꯜ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯆꯨꯔꯝꯕ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯍꯜ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯇꯥꯅꯤꯅ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯛꯈꯤ ꯑꯕꯣꯛꯀꯤ ꯃꯇꯧ ꯃꯥꯜꯂꯕꯤ ꯏꯕꯦꯟꯄꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯇꯝꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯩꯁꯦ ꯅꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯠꯂꯣ ꯅꯈꯣꯏ ꯕꯪꯒ꯭ꯂꯣ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯂꯝꯕꯤꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯑꯁꯨꯝꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯍꯥꯡꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯥꯡꯕ ꯍꯧꯔꯛꯂꯕ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯇꯥꯅꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯗꯨ ꯑꯉꯝ ꯇꯥꯟꯕ ꯍꯧꯅꯔꯛꯂꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯑꯃꯨꯛ ꯊꯤꯡꯖꯤꯟ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯇꯅ ꯀꯥ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯝꯃꯤ ꯃꯉꯣꯟꯗ ꯄꯨꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯂꯒ ꯕꯪꯒ꯭ꯂꯣꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯣꯅꯥꯜ ꯍꯣꯏꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯕꯪꯒ꯭ꯂꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯕꯨ ꯊꯣꯛꯄꯨ ꯍꯦꯛ ꯊꯣꯛꯂꯛꯄ ꯉꯝꯂꯕꯗꯤ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯕꯅꯤꯅ ꯄꯥꯡꯒꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯨꯗꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯦ ꯔꯣꯅꯥꯜꯁꯨ ꯃꯆꯟꯅꯨꯄꯤ ꯑꯟꯖꯨꯕꯨ ꯁꯠ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯆꯟ ꯑꯟꯖꯨ ꯋꯥꯔꯕꯁꯨ ꯈꯔ ꯈꯥꯡꯕ ꯇꯝꯃꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯒꯗꯧꯔꯕꯅꯤ ꯑꯟꯖꯨꯗꯨ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥ ꯔꯣꯅꯥꯜ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯉꯥꯎꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯗꯥ ꯑꯁꯨꯝꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯤꯇꯥꯁꯨ ꯑꯟꯖꯨꯒꯤ ꯃꯁꯥꯗꯨꯗ ꯇꯞꯅ ꯉꯥꯊꯔꯒ ꯍꯥꯏꯔꯛꯏ ꯑꯟꯖꯨ ꯆꯦꯆꯦ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯋꯥꯔꯕꯁꯨ ꯄꯨꯝꯅꯃꯛ ꯈꯥꯡꯉꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯟꯖꯨꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯄꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯈꯣꯡꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯊꯥꯡꯗ ꯊꯥꯡꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯗꯒꯤ ꯃꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗꯨꯗ
ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗꯨ ꯃꯃꯥꯏ ꯁꯠ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯕꯥꯟꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯔꯣꯁꯟ ꯑꯃꯗꯤ ꯔꯣꯅꯥꯜ ꯑꯅꯤꯗꯨ ꯊꯣꯃꯥꯁꯅ ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯔꯣꯅꯥꯜꯗ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜ ꯑꯗꯨ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯊꯦꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ